ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 9ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯁꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯁꯤ ꯐꯥꯎꯕ ꯑꯣꯝꯆꯥꯛꯅꯗꯨꯅ ꯇꯨꯝꯕ ꯌꯥꯅꯗꯕꯗꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯃꯤꯁꯤꯡꯁꯤ ꯍꯪꯆꯤꯠ ꯂꯥꯡꯅꯕ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯂꯝꯁꯤ ꯃꯈꯥꯔꯣꯝꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯕꯤꯀꯦꯟ ꯀꯧꯖꯩ꯫ ꯃꯇꯝꯗꯣ ꯑꯩ ꯆꯍꯤ 9ꯃꯨꯛ ꯁꯨꯖꯔꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯃꯤ ꯌꯥꯝꯗꯦ꯫ ꯏꯃꯥ ꯕꯕꯥꯒ ꯑꯩꯈꯣꯏ 4 ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯏꯇꯣꯝꯗ ꯄꯣꯛꯄꯅꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯤ 3ꯅꯤ, ꯅꯨꯄꯤ ꯑꯃ ꯅꯨꯄꯥ 2꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯆꯥ ꯃꯁꯨ ꯂꯣꯏꯅ ꯌꯥꯎꯅꯔꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯅꯨꯄꯥꯗ ꯑꯍꯟꯅꯤ꯫ ꯑꯗꯨꯅ ꯀꯀꯥꯅ ꯑꯇꯣꯝꯕ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯏꯕꯣꯛꯀ ꯄꯨꯄꯨꯒꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝ ꯀꯣꯜꯂꯛꯑꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯀꯀꯥꯅ ꯊꯕꯛ ꯇꯧꯕꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯑꯗꯨꯝ ꯍꯣꯡꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯍꯤ 2ꯃꯨꯛ ꯐꯥꯔꯦ ꯑꯥꯗ ꯃꯣꯏꯅ ꯂꯩꯈ꯭ꯔꯤꯕꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯂꯩꯔꯛ ꯍꯦꯛ ꯃꯆꯤꯟꯗ ꯂꯩꯕꯅꯤ꯫ ꯃꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯂꯝꯕꯤꯒ ꯑꯗꯨꯝ ꯇꯥꯏꯅꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯍꯥꯔꯗꯋꯦꯌꯔꯒꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯤ꯫ ꯂꯩꯔꯛ ꯃꯆꯤꯟꯁꯨ ꯑꯣꯏꯕꯒ ꯗꯨꯀꯥꯟ ꯑꯇꯩ ꯂꯩꯇꯕꯒ ꯕꯕꯥꯒꯤ ꯗꯨꯀꯥꯟꯁꯤ ꯄꯣꯠꯁꯤꯠ ꯑꯗꯨꯝ ꯐꯔꯛꯑꯝꯃꯤ꯫ ꯕꯕꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯍꯦꯛ ꯃꯛꯇꯗ ꯐꯝꯕꯅꯤ꯫ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯜ ꯑꯁꯤꯗꯅ ꯏꯂꯥꯞ ꯂꯥꯞꯇꯅ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯃꯁꯨ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯃ ꯀꯣꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯁꯤꯅ꯫ ꯃꯩ ꯄ꯭ꯔꯤꯄꯦꯗꯀ ꯂꯥꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯃꯗꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯩꯒꯤ ꯋꯥꯌꯔ ꯑꯃꯃꯝ ꯄꯨꯔꯛꯄꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯗꯨ ꯃꯔꯤ ꯃꯔꯥꯡ ꯋꯥꯌꯔꯁꯤꯡ ꯑꯗꯨꯅ ꯖꯧ ꯁꯥꯈꯩ ꯌꯦꯠꯇꯨꯅ ꯂꯩ꯫ ꯑꯃꯨꯛ ꯃꯩ ꯂꯣꯠ ꯄꯨꯕ ꯉꯝꯃꯛꯇꯗꯅ ꯄꯣꯈꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯃꯈꯣꯟ ꯍꯧꯅ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯈꯪꯅꯔꯝꯃꯤ꯫ ꯏꯃꯥꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯒ ꯅꯛꯅꯅ ꯂꯩꯕꯁꯤ ꯌꯥꯝꯅ ꯀꯤꯖꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯅ ꯕꯕꯥꯗ "ꯏꯂꯦꯛꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯅꯥꯛꯇ ꯌꯨꯝ ꯂꯩꯕꯁꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯑꯁꯤ ꯌꯧꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯅꯨꯡꯁꯥ ꯊꯤ꯫ ꯗꯨꯀꯥꯟ ꯐꯝꯒꯗꯕ ꯀꯤꯖꯩ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ "ꯍꯦꯔꯥ, ꯃꯩꯕꯨ ꯄꯨꯡꯄꯣꯛꯇ ꯄꯣꯈꯥꯏꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯄꯣꯈꯥꯏꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯥꯏꯔꯨꯒꯗꯕ ꯂꯩꯇꯦ꯫ ꯃꯩ ꯁꯦꯝꯕ ꯃꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯦꯝꯖꯒꯗꯕꯅꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯗꯨꯀꯥꯟ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 8ꯇꯒꯤ ꯍꯥꯡꯉꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5ꯗ ꯂꯣꯟꯕꯅꯤ꯫ ꯅꯣꯡꯃ ꯕꯕꯥꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 10:30ꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯈꯨꯝꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯕꯪ ꯂꯥꯎꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯣꯈꯥꯏꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯇꯥꯔꯛꯏꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯥꯔꯛꯄꯅꯤ꯫ ꯕꯕꯥꯗꯤ ꯏꯄꯥ ꯄꯥꯈꯠꯅ "ꯀꯔꯤꯅꯣ ꯃꯈꯣꯜꯁꯤꯗꯤ? ꯗꯨꯀꯥꯟꯗꯒ ꯀꯔꯤ ꯄꯣꯈꯥꯏꯕ ꯌꯥꯎꯔꯕꯖꯥꯠꯅꯣ?" ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯄꯥꯟꯗ ꯃꯈꯨꯠꯀ ꯍꯥꯝꯗꯕ ꯃꯈꯩ ꯄꯔꯞ ꯆꯦꯟꯊꯣꯛꯈꯤ꯫ ꯏꯃꯥꯒ ꯑꯩꯒꯁꯨ ꯄꯔꯞ ꯕꯕꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯁꯤꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯩꯈꯨꯁꯤ ꯋꯪ ꯀꯥꯔꯛꯄꯁꯤ ꯎꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯗꯣꯝꯗꯅꯣ ꯃꯩ ꯆꯥꯛꯏꯁꯤꯕꯨ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤ ꯈꯔ ꯆꯥꯎꯏ꯫ ꯕꯕꯥꯒꯤ ꯗꯨꯀꯥꯟꯅ ꯍꯦꯛ ꯀꯣꯟꯊꯣꯡꯗ ꯐꯝꯕꯅꯤ꯫ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯁꯤꯅ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯃꯤꯇꯔ 90ꯃꯨꯛ ꯆꯠꯂꯒ ꯂꯩꯕꯅꯤ꯫ ꯊꯣꯡꯒꯥꯟ ꯊꯣꯔꯛꯄꯗꯁꯨ ꯃꯤ ꯈꯔ ꯂꯝꯕꯦꯟꯗ ꯊꯣꯡꯅꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯗꯨ ꯄꯣꯈꯥꯏꯈꯤꯗꯨꯅ ꯃꯩꯁꯦ ꯄ꯭ꯔꯦꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯋꯔꯁꯨ ꯂꯥꯛꯏꯕ ꯑꯣꯏꯕꯅꯤꯅ ꯁ꯭ꯄꯥꯔꯛ ꯊꯣꯛꯇꯨꯅ ꯖꯤ ꯂꯥꯎꯕꯒꯤ ꯃꯈꯣꯟꯒ ꯂꯣꯏꯅꯅ ꯃꯩꯈꯨꯅ ꯋꯪ ꯊꯣꯛꯇꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯆꯪꯁꯜꯂꯨꯕꯁꯨ ꯌꯥꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯛꯑꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅ ꯃꯔꯥꯡ ꯇꯧꯅꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤ ꯈꯪꯅꯕꯁꯤꯡꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎꯗꯨ ꯄꯤꯔꯛꯑꯝꯃꯤ꯫ ꯄꯥꯋꯔꯁꯨ ꯑꯣꯐ ꯇꯧꯈ꯭ꯔꯦ, ꯁ꯭ꯄꯥꯔꯛ ꯊꯣꯛꯑꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯗ ꯃꯩ ꯆꯥꯛꯑꯝꯕꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯃꯨꯠꯊꯠꯄ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯩ ꯁꯦꯝꯕꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯆꯪꯒꯅꯤ꯫ ꯃꯣꯏ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯧꯈꯠꯄ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯏ꯫ ꯃꯃꯤꯡꯅ ꯔꯥꯍꯨꯜ ꯀꯧꯏ꯫ ꯆꯍꯤꯗꯤ ꯑꯩꯒ ꯑꯗꯨꯝ ꯂꯦꯡꯅꯤ꯫ ꯃꯥꯅ ꯂꯩꯔꯛ ꯃꯅꯨꯡ ꯈꯔ ꯆꯪꯁꯜꯂꯒ ꯂꯩꯕꯅꯤ꯫
Rahunse thainadagi howna makhun masa yamna hairakpani. Yumgi gariga yaraktabasi mana dum semi. Rice cooker tuluna singbasu dum siemba hai. Mase hai haiduna yadaba loina magdi. Siemba hai haijabadi nasadi. Minor oiba singadudi loina siemba hai haijabani. Lakaigi yumamagi mai yadaba matamdadi. Matani kauraga samandurisi. Rahunna thengkragadi yare haidana imanaba koi kharana. Nong phadok punba matamdasu Rahunda dum laknabi. Lakaina sumagi makhut masa haiba matawaduda. Rahundi makhuta mamit palabani haidana dum phagi tawbirami. Transformer adu mai chakraba matung akhoi lakai si matam khradi pumam hekmami. Kanaguma kharagina solar thanba solar leitaba akhoi gumbana. Candle len thanba generator ngangduna mai thanbana singba tongnarami. Adubo electric kumna thungan mangon sumang pungan hekana thanba haibadudi oibanate. Aduna numidang mapan thomba adusu maiga mambaga miyoi singse loina tanarami. Lera konsangsida mi thoina sanadre. Phone di painadaba yadabanina generator sizinaraga phone dagi charge tongnaribani. Maiga mambaga khoi mukchu chak ngana sathoknaraga ngata phamungda sangnaraga dum tumba sangnare. Transformer adu semnaba lokhotpa laktabadagi imanaba Rahunga nupa amaga moyani semi. Angang adudi anobani hai mase thoina su haite. Imanaba Rahunna kairak tharaga mathakta kakhalaga mayado dum semi. Nungsa su yakpa makai saba matamni. Aduna Rahun sing ngak so khwegida laktuna ising ama kari mathaktuna pothaba su changai. Numinini de haujan khre mai semba numinini subagi. Nungthindo Rahun se khwegida ngak pothaba oina sangai. Numito khwegi yen thongi haidana chakhara thengna sabani. Rahun so hek mapa chana lakpadagi puna sadu saminarami. Babana Rahun nogi mai semba sibo kyam wadigi hangami. Imanaba Rahunna su loirani baba hayeng numidang wairongwadi mai adum thaba haurani. Babana su is nungaireda mai laktabase ipadi mitkai ingau hek ngaurabani. Namasina hena sathirini. Nahandi mai mamagi khudong chaba lauraga ipagi laibak asidabo kakhalake taurai. Asumna phagi taurami. Rahunga igasu wawa launa noi. Numit adudi adumna adum haujan kre. Mathangi nomiki nongalakpa matam asida imana tulisibongda du candle thama loibaga hawalakpasida imagi kokton landuna kwakse aniraktang khongamaga makharomda paiki hai. Imasu karino ni ngasigi sibo kaidawturi janu haidana pakhatpa ama pokserami. Numito imanaba amagi nupi unaba salusi haibagi aise pung 13 ga tarakpa matam asida yumdagi thorai. Rahunso transformer adomda karino ma tawduna lehewi ai ek ubaga kadomda no laurai. Aina so koirugi haidana lauksalamaga aigi gari macha adu thauduna nupi unagadoriba imanaba dugi mayum tamna salami. Imanaba duna khangnariba nupi du sulam khara lapi. Aduna gari macha daga oire lambian chatpada matam suyamna sangi. Pung mari makhaiga tarakpa matam asida aisu lerak machin dumda yoksalai. Aina yoksalakpasida khoi lakaiche isik chik tuna lai. Mi pong amata sanaba uramde. Babagi dukal adusu thong londuna leirami. Aise haipek ngakse kainoni lekai sibo khundang nan siri sibo numidang mi chanadraga sunga lingai dedi mi singsi adum chathok chasin tongnabani. Asumna wakhanda henjanadi khanjaluba tawdana aisu yumda gari do thaujalai. Aina sum changakpasida yumse candle thanduna leirami. Aisu karino de ngasi mai lakani haibadubo sembaga loidriba jara phone su mai lakani haibaduda sa su tahodugum taw. Horendi waduri da khanduna itomda murung sonduni imungda sangai. Aige ka da sangduna ina phi hongtoktuna leiringai matam asida ima su changi aduga imana ingonda ibunga nangi phone duna kaidorage. Ngasaidagi imana tawbuni switch off ta dum lai. Aina su ima battery yaudabagi ni ngasi mai lakani haibaduda imana ba hoida su charge su tawraktre me. Imana su phone chatramanina nangdi pawga mata taramaroi. Rahundu mai semada mathaktagi taraktana hospital dang heki mamang de pukhatna krabani. Aidi imagi wadu da punga khek ngai. Kaino haisibo ima. Ngasaida aiga kaungnaramani kamaina tawri bajano. Kayam sokhi ke kamaina tawrino. Imana mukchap chabdi khangde Rahunna mathakta karaga. Mai semba loidringai da somdagi mai khangtha thajali haibra kaino. Prok makhon khara thoki. Napana dukandagi chenthokuna yengubada Rahundi makhada taduna leirami hai. Masa mawuga do pungka kathi aba maleda madudagi mayamsi marang haunaduna hospital da dum pukhat khrabani.
Imaso haibet uhawi magi do maina sakthek pagum tawi hingni haiba thajatre adumaina imaso nungaitana pawdu tamai imagi wadu da igi hakjang di thak thak nikpagum tawi babasu matam asida sumang lomdagi ibungo isanu pado halabu kaurai imagi bani suma panda hathu tu sentho ami aduga babana ingonde ibungo nangso halabra rahundu yadre haidane yumda puthakre hojik mathau mangam pangthokni haihawi nangso ipaga punna sakrasi lekai misu loina leina haurabani khudai amata yaudragadi nungaite haidana ipasu changakpani aiso phirol ama hongtuga babaga igasu rahunoi mayumda punna saminarami rahungi masimanauksi nupani ni mana ahanni mapasu mana piklingai matamda laikhidrabani rahungi imadu su masabu kau tuna yamna kapami matawadu yengbang ngamamde mayam changtuna rahungi mathau mangam sodum pangthokre makoigi imungsi misu leijadabaga imanaba khoi khara pullaga ahingdu lekpirami rahungi imaga manaw nupa adugana imungda tumbani makoigi yumadasu ka hena chawbunati aduna khoina mangol aduda phak tharaga game khara sana jwar khara sana wari watai ngehak tawduna lei numidangi pung 13 ga tarabani aidi nungthinda gari masaga thaurubagi wabaga ngehakta tungge haiduna makhoi meyam pulapuna jwar sanariba adugi khara nakanda chathoga ise tumami aida ngehak uitharuba sida manghoi hawoi rahunga ngasai nungthinda iga thengnarambadu madugi sakta madu urami aiga rahunge ibani se wari sanabagumna su tawi matamasda rahunge hek maningdagi masak masu khangdaba nupa amana rahun se makhauri melai aicho rahunge manak tamna sensanaba honai adubo khong se ipa phajanbagum rahunge manakte yauge haibasi ngamamde jinchida thado haidana aicho kana lawi matamasda ibu isa numduna imanaba khambana biken haidana aise tumba hogdorai aicho mikhapse khangthok hek thoi khambana su kaidoroge bai tumkhibada ngairi mengak nabagum tawri dupo aicho sor sangna mukta hontoga asbai onthokpa mangama mangure khummi Seraga sida imanaba mana mukari no male haure haidana lauruga khuna leiriba du tamna senselai akhoi so kari no kadai to no haidana phuk hauganarami imanaba duna bhai mayam aina yena khasida mapan thoi ngai na huma sida sabung tauba nuksit ama humai aduga rahunoi ge toilet asumda su aina makhol ama tai haidana phone ka paga yengubada mi malepamaga phat asongba napi marakta sangsan khibagum tawi yamna kire haidana khoida pawdu tamai khosumaya pulap yena khada thoktuna phone mai edu kapsanduna yengi kanamata leibasu ude maduda khoina imanaba dubu maiga laktabaga mamita puda urini karisu nati haidana mabu themjanbirami khoimyam sumuk pulap mangona kakhalaga tumbadu themami asumna rahuna laikhidraba matungsida lakaidi kari no yamna ngangnaba haurai lambien chatpada transformer mapa si lanba matamda mi ma hek lepamba mapa adu hek yorokpaga mi matungda sisit tawduna inarakpagum tarokpa mi leibagi mongda transformer makhong asida sorot makhon tari hainarami lakaina hainariba dudi khajiktani masida khwaidagi thingnariba se khoigi imungni numidang hek yorokpaga transformer somdagi mi amana kapagi makhol adum taba phangami electric post asida nunga mapairaga suba sanabagi makhon su dum tarami babai made asigumba se toina dum thengnarabani aduna nganna get adum lonsalli numidang ama nongma babana dukanda tungon thoktuna karino pochai khara thangdok thangjin tawringai matam masida dukan mamang adomdagi nupa amagi khonjenda kaka haidena kaurei hai madu tabada babadi mi pot leiba lai boiningduna sat onthokuna yengubada kana su leiramde hai lambel adomda thoroktuna muksu yengubada lambel aduda kana su chatpasu uramde hai masidagi babasu kijaduna dukan do pung manga pau hangambadu hoditi pung mari ta dingai da dungan na lon salami lekai gi mioi singa se soki badagi numidang mapani bang kya thuknaramde tangai fadabagi thobasu mi ani ahum hongnaraga dum salami rahungi mayumda hinglek pasi no makalaga nong machatpani khoi khara sina dum lekpani numitoi se yumda lekpa tarami tumma themduna leiriba matamni matamasida sawrangna pung mapan muk tarari matamasida khoi thongalomdagi mi amana law khongduna get asin namkhaiduna sensilapagi makhon se tarami khoigi gese tinga ugana sabani manungdagi puna lonbani adubu kuina sisinadabadagi ka henadi kanbu oitrabani geda du nang khwairamaga sumangda mi ma senselai
ꯃꯈꯣꯟꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯄꯥꯟꯗ ꯍꯥꯊꯨ ꯆꯦꯟꯊꯣꯛꯏ꯫ ꯑꯩꯈꯣꯏꯅ ꯊꯣꯔꯛꯄꯗ ꯆꯦꯟꯁꯤꯜꯂꯛꯏꯕ ꯃꯤꯁꯛ ꯑꯗꯨ ꯀꯀꯥ ꯖꯨꯒꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯀꯥ ꯖꯨꯒꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯕꯕꯥꯅꯁꯨ "ꯖꯨꯒꯦꯟ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯁꯨꯛ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯕꯨ" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯀꯀꯥ ꯖꯨꯒꯦꯟꯅ "ꯃꯥꯃ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎ"꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯄꯤꯔꯛꯑꯝꯃꯤ꯫ ꯀꯀꯥ ꯖꯨꯒꯦꯟꯕꯨ ꯃꯪꯒꯣꯟꯗ ꯅꯤꯡꯊꯤꯖꯅ ꯐꯝꯍꯜꯂꯒ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯛꯑꯝꯃꯤ꯫ ꯀꯀꯥ ꯖꯨꯒꯦꯟꯅ ꯄꯥꯎ ꯇꯝꯃꯛꯄꯗ ꯀꯀꯥ ꯖꯨꯒꯦꯟꯁꯤ ꯃꯆꯥꯅꯨꯄꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯅꯤ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨ ꯀꯀꯥ ꯖꯨꯒꯦꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯒ ꯃꯇꯣꯝꯗ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ ꯂꯥꯁ ꯒꯥꯔꯤꯗꯒ ꯍꯜꯂꯛꯄꯒ ꯂꯝꯕꯦꯟ ꯁꯥꯡꯕꯒ ꯊꯦꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯑꯗꯣꯝꯗ ꯁꯣꯔꯣꯠ ꯄ꯭ꯔꯦꯛ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯍꯥꯏꯗꯅ ꯀꯀꯥ ꯖꯨꯒꯦꯟꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯈꯣꯡ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯔꯒ ꯍꯨꯏꯔ ꯀꯔꯤꯅꯣ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯁꯜꯂꯨꯕ ꯑꯁꯤꯗ ꯐꯝꯃꯝꯃꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯑꯗꯨ ꯇꯞꯅ ꯂꯦꯞꯈꯠꯂꯛꯇꯨꯅ ꯃꯤ ꯑꯃꯒꯤ ꯁꯕꯥꯟꯒꯨꯝ ꯖꯞ ꯌꯨꯡꯅ ꯂꯦꯞꯈꯠꯂꯛꯏ ꯍꯥꯏ꯫ ꯃꯁꯤ ꯎꯕꯗꯒꯤ ꯀꯀꯥ ꯖꯨꯒꯦꯟꯁꯦ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏ꯫ ꯀꯣꯟꯅꯊꯪꯗ ꯀꯀꯥ ꯖꯨꯒꯦꯟꯁꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯀꯧꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯟꯈꯤꯕꯅ ꯔꯥꯍꯨꯜꯒꯤ ꯁꯣꯔꯥꯠꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯂꯩꯈꯤꯗꯕ ꯃꯄꯥ ꯑꯁꯤꯗꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔ ꯐꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯊꯣꯛꯄꯁꯤ ꯊꯦꯡꯅꯕꯁꯤ ꯂꯦꯞꯄꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯗꯅ ꯅꯨꯄꯥ ꯑꯃꯅ ꯀꯞꯇꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯕ ꯂꯦꯞꯄꯝꯗꯦ꯫ ꯂꯝꯕꯤ ꯆꯠꯄꯁꯤꯡꯗ ꯑꯀꯤ-ꯑꯈꯪꯁꯨ ꯑꯗꯨꯝ ꯅꯪꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯇꯥꯟꯅꯔꯒ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗ ꯔꯥꯍꯨꯜꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨ ꯆꯠꯄ ꯉꯝꯗꯗꯅ ꯃꯐꯝ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝꯊꯣꯛꯑꯒ ꯐꯈꯤꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯅꯣꯡꯃ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯊꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯏꯅ ꯑꯀꯤ-ꯑꯈꯪ ꯅꯪꯉꯝꯕ ꯀꯌꯥꯗꯨ ꯐꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯛꯇ ꯌꯥꯝꯅ ꯇꯥꯡꯅ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯔꯦꯅꯨꯀꯥ ꯀꯧꯖꯩ꯫ ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯤꯅ ꯃꯣꯏꯔꯥꯡ ꯂꯣꯝꯗꯒꯤꯅꯤ꯫ ꯋꯥꯔꯤꯁꯤ ꯆꯍꯤ 6ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯁꯦ ꯀ꯭ꯂꯥꯁ 12 ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ BA ꯇꯝꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10ꯃꯨꯛ ꯁꯨꯖꯔꯦ꯫ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯈꯔ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯕꯕꯥꯁꯨ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯇꯦꯛ ꯌꯣꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯇꯝꯕ ꯃꯇꯝꯗ ꯁꯦꯟ ꯊꯨꯝꯁꯦ ꯃꯔꯥꯡ ꯀꯥꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯅꯨꯄꯤ ꯉꯥꯛꯇ 2ꯅꯤ꯫ ꯑꯩꯒꯤ ꯏꯊꯛꯇ ꯏꯆꯦ ꯑꯃꯒ ꯑꯩꯒꯅꯤ꯫ ꯏꯆꯦꯗꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯕꯒ ꯑꯗꯨꯝ ꯃꯈꯥ ꯇꯝꯊꯗꯅ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯌꯥꯔꯛꯇꯕꯗꯒꯤ ꯁꯦꯟ ꯇꯥꯟꯕꯒꯤ ꯂꯝꯕꯦꯟꯗ ꯑꯗꯨꯝ ꯊꯤꯕ ꯍꯧꯈꯤ꯫ ꯏꯆꯦꯁꯦ ꯐꯤꯁꯥ ꯂꯣꯟꯁꯥ ꯌꯥꯝꯅ ꯍꯩ꯫ ꯑꯗꯨꯅ ꯏꯆꯦꯅ ꯐꯤ ꯁꯥꯔꯒ ꯏꯃꯨꯡꯒꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯇꯦꯡ ꯏꯆꯦꯅ ꯌꯥꯝꯅ ꯇꯧꯕꯤꯔꯛꯑꯝꯃꯤ꯫ ꯑꯩꯅ BA ꯀꯥꯔꯤꯕ ꯀꯣꯂꯦꯖ ꯑꯁꯤꯁꯨ ꯏꯝꯐꯥꯜ ꯃꯅꯨꯡꯗꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯀꯣꯂꯦꯖꯀ ꯅꯛꯅꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯒ ꯔꯦꯟꯇ ꯂꯩꯕ ꯇꯥꯔꯛꯑꯝꯃꯤ꯫ ꯌꯨꯝꯗꯒꯤ ꯀꯣꯂꯦꯖ ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯍꯥꯏꯔꯤꯁꯤ ꯂꯥꯏꯟ ꯒꯥꯔꯤꯗꯒ ꯆꯠꯄ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯚꯔꯥ ꯌꯥꯝꯅ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯉꯩꯗ ꯃꯇꯝꯁꯨ ꯂꯣꯏꯅ ꯃꯥꯡꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒ ꯍꯟꯗꯛꯇ ꯀꯣꯂꯦꯖꯇ ꯊꯦꯡꯅꯕꯤ ꯏꯃꯥꯟꯅꯕꯤ ꯊꯣꯏꯅꯨꯒ ꯑꯩꯒꯁꯦ ꯇꯥꯟꯅꯗꯨꯅ ꯄꯥꯔꯠ ꯇꯥꯏꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯃꯆꯥ ꯑꯃꯁꯨ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯥꯁꯨ ꯈꯔ ꯍꯩꯗꯕ ꯂꯝꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯒ ꯃꯥꯒꯁꯤ ꯔꯦꯟꯒꯤ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯄꯩꯁꯥꯁꯤ ꯇꯪꯈꯥꯏ ꯊꯤꯃꯤꯟꯅꯔꯒ ꯃꯥꯒ ꯑꯩꯒꯁꯦ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯏꯃꯥꯟꯅꯕꯤ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯩꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯅꯤ꯫ ꯃꯥꯒꯤꯗꯤ ꯏꯃꯥ ꯕꯕꯥꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯁꯦꯟ ꯊꯣꯛꯆꯔꯒꯗꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗ ꯈꯟꯖꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤꯁꯤ ꯍꯧꯅ ꯊꯕꯛ ꯊꯤꯕꯁꯦ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯊꯤꯔꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯦꯐꯦ ꯑꯃꯒꯤ ꯋꯦꯇꯔ ꯋꯦꯇ꯭ꯔꯦꯁ ꯀꯧꯕꯒꯤ ꯄꯣꯁ ꯑꯃ ꯊꯦꯡꯅꯔꯛꯑꯝꯃꯤ꯫ ꯀꯦꯐꯦ ꯑꯁꯤ ꯑꯅꯧꯕ ꯍꯥꯡꯕꯅꯤ꯫ ꯃꯤ ꯌꯥꯝꯅ ꯀꯧꯔꯝꯃꯤ꯫ ꯀꯦꯐꯦ ꯑꯁꯤꯒꯤ ꯀꯨꯛꯅꯆꯤꯡꯕꯁꯨ ꯀꯧꯕ ꯊꯦꯡꯅꯩ꯫ ꯊꯣꯏꯅꯨ ꯏꯕꯥꯅꯤꯁꯦ ꯄꯨꯟꯅ ꯀꯦꯐꯦ ꯑꯗꯨꯒꯤ ꯋꯦꯇ꯭ꯔꯦꯁ ꯑꯣꯏꯕꯒꯤ ꯊꯕꯛꯀꯤ ꯊꯥꯖꯤꯜꯂꯛꯑꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯕꯥꯅꯤꯃꯛ ꯊꯕꯛꯇꯣ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯊꯕꯛ ꯈꯜꯂꯛꯄꯁꯤꯗ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯒꯣꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖꯃꯛꯇ ꯑꯣꯏꯔꯒꯁꯨ ꯐꯣꯔꯝ ꯐꯤꯜꯑꯞ ꯑꯦꯗꯃꯤꯁꯟ ꯇꯧꯕꯅꯆꯤꯡꯕꯁꯤ ꯁꯦꯟꯁꯤ ꯑꯗꯨꯝ ꯆꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯦꯐꯦ ꯑꯁꯤꯗ ꯊꯕꯛ ꯌꯥꯎꯔꯒꯗꯤ ꯐꯪꯉꯛꯄ ꯇꯣꯂꯣꯞ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯝꯅ ꯄꯥꯅ ꯀꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯏꯕꯥꯅꯤꯁꯨ ꯀꯦꯐꯦ ꯑꯗꯨꯗ ꯋꯦꯇ꯭ꯔꯦꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯊꯕꯛ ꯁꯨꯝ ꯇꯧꯔꯛꯄꯅ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯊꯥ 3 ꯁꯨꯖꯜꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒ ꯑꯩꯅ ꯇꯝꯖꯔꯤꯕ ꯀꯣꯂꯦꯖ ꯑꯁꯤ ꯀ꯭ꯂꯥꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯇ꯭ꯔꯒꯁꯨ ꯌꯥꯕ ꯈꯔ ꯀꯣꯝꯊꯣꯛꯄ ꯀꯣꯂꯦꯖ ꯑꯃꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯣꯏꯅ ꯑꯀꯥꯏꯕ ꯑꯣꯏꯔꯛꯑꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯦꯐꯦ ꯑꯁꯤ ꯌꯥꯎꯔꯛꯄ ꯊꯥ 3 ꯁꯨꯖꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ
Thoinuna aingwanda sum wari ama toina saraki. Mana sariba wari ase atopa wari amata nate. Akhoi cafe asigi reception oiriba nupa adugi wari ni. Nupa ado sahi kumangamuk suraba miwaini. Mamingna Thomas kawi. Masaksu adum phajai. Thoinuna di Thomas yamna nuksijaba pamjabane. Ai natrabasu adum akhoi thabak punna tawminariba. Staff singi marakta khara close oiba singnati adum khangnarabane. Adum Thomas na di Thoinu se thoina khandaba matawgum tawi. Masi hai haidana Thoinuga kauna ngangnaba tawdi haibasu nate. Sum marup amagum khangnaba dongna tawi haijabane. Aduga yamna luriba amana Thomas na ibu khara pamjabagum tawi. Thangai sengnamak tungsi pami haidragasu. Mi haibase miteng nayeng amadi magi tawthorokpa matawda dum khangni haibaduni. Thomas aina thabaka laktaba matamda Thoinuda dum ai karigi laktrinu hangni hai. Thoinuna ingonda sodom pautu tamai. Haksang ngamde tabada Thoinuda dum hidaka leiduna pirakpasu tawi. Masigi mathakta Thoinuga wari sananingdabagi mawongda Thomas na su ulami. Aduga aigana wari dum sananingbagi mawongda wari ama dum kwasanduna aingonda sanaba haujalai. Ahanbada isu karisu khalamdi. Aduba Thomas ki thawong sing aduda aise habit jingnaba poglaktuna Thomas bo khara thaidok thajin tawduna thami. Aina sumna tawbasida Thomas nungaitraba mali. Akhoi thabak tawminariba imanabi Sonida adum kari no hangi haidana paw adum tamai. Asumna sum haujan khibana aina thabak tawrakpa tha mari muk sujalakpa matam asida. Thoinu se aingonda isauk sauningbagi matawgumna kaigumba ama uba phangi. Hanadi karigumba ama leibada puna adum tawminabani. Aduga college makta jatpa wairagasu adum puna satminai. Aduba handakse Thoinu se ihong hongbagum tawi. College makta salabasu ay natana topa mamanabi amaga adum punduna laibasi ui. Thabak satminaragasu wa ingangangindabagumna ay nakawba ngangba itatadabagum tawi. Magi matawasida ida gyalami ingaw-ngawrami. Ako'y ani khanagibasu nati karino mana tawri iba matawasibu haidana ay siya pungakik ngai. Noong madi Thoinu si mayumda sakani haidana ayuk angan bada mapi maron siya chan jasalaga masi adum thoki. Ay di sumna masi mayumda sa turiboy adum khali. Numito masi renta halakti. Matanggi ayukta Thoinu si ako'y renta halai. Hanakti Thoinu siya mukarigino khangdi. Haraw amuk ay buloy na bahawrai. Mana yumdagi halakpa numito. Singju layrakpa ni haidana singju mayo mamapurai. Ay sukari sukhanda na haraw. Numito dumsak thongaga. Singju do sarami. Maso sasi haiduna kaurubasu. Madi yumdagi sarai. Pukpik thale haidana sasi haiba yaramdi. Singju do su Thoinu na yamna layrakpa nati. Miya mana sabang ngambagi sangni. Mana numito da puri iba singju do. Aduga mana numito da layri iba singju ado. Karigano khangde yamna hawbagum tawi. Mathang yum satpada muk laybiro o haidana. Aina sudum mangonda hai. Masu layrake haidana nokpe tawrai. Nongmanini di adum haujan kre. Asumna Thoinuga ibani si hanagi matawgum. Adum haraw loy narami. Adubu karigino khangde singjudo sarubadagi. Aigi haksang si inung nungay taba haurai. Kok si ilum lumaga haksang si inung nungay ramdi. Saksagi harabaso aigi khangnaw matik asida. Saning tangning dabasi ipokpuami. Sadabagira sukhangde haksang si soktaduna talayrami. Taba amata phajana tawba ngamamdi. Sing bucket amata thangba phawbada aigi isase thak niyami. Thoinuda haiduna hospital chatuna check tawrabasu chaba thakpa sang naidabagini hidak khara iraga dum thadurai. Hidak sing aduna kanabra haibasu oiramdi. Asumna chaba thakpa yaraktabadagi aigi isase phamungda kunduna isase phamungda potharga leiningba dum poami. Thabaksu sang naidi haidana cafe mapu aduna ngangbasu haurabani. Aidi thabak tokla sira haina su khalli. Adubo college ki khalaga ngamda thabak to dum chatpa tarami. Aigi sase nongma dum sonjalakpana aise saru ngakta ngaisalai. Asumna sum isase ngamaktabadagi aise cafe edudagi su thabak se toami. Yumda matam khara halage haidana su khalli. Aigi se da su phone tawduna aibu lawba mukta lakpiyu hairami. Imana su nache bazada lang lawba chatkani haibani. Nong nini sida nachiga puna hek leiminaro haidana adumaina hairakpadagi su hoi adu oiragadi matam khara leirage khummi. Asumna thabak su tokpadagi aise aigi ka manung aduda itomda aigi phamung aduda hiptuna adum lei. Thoinudi thaba adum chatkrabani.
ꯑꯩꯅ ꯑꯁꯨꯝꯅ ꯏꯇꯣꯝꯗ ꯀꯥꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯥꯗꯨꯒꯤ ꯂꯝꯌꯥꯏ ꯑꯁꯤꯗ ꯃꯤ ꯑꯃ ꯁꯦꯟꯗꯟ ꯇꯣꯡꯉꯒ ꯆꯠꯄꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯐꯃꯨꯡꯁꯤꯅ ꯃꯅꯨꯡꯂꯣꯝꯗ ꯊꯥꯕꯅꯤ, ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯐꯃꯨꯡ ꯑꯁꯤꯅ ꯊꯣꯡꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯊꯥꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯐꯛꯂꯥꯡꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩ꯫ ꯃꯗꯨꯗ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯁꯤꯗ ꯏꯇꯣꯝꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯟꯖꯩ꯫ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯁꯨ ꯃꯤ ꯂꯩꯕꯗꯤ ꯎꯔꯛꯑꯝꯗꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯥꯗꯨ ꯑꯩꯅ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯂꯤꯅꯤ, ꯀꯅꯥ ꯑꯃꯠꯇ ꯆꯪꯉꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯑꯃꯨꯛ ꯃꯥꯏ ꯑꯁꯦ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯋꯥꯈꯟꯗꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯟꯗꯨ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯡꯂꯣꯝꯗꯒꯤ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯥꯛꯑꯒ ꯑꯩꯒꯤ ꯐꯃꯨꯡ ꯃꯆꯤ ꯑꯁꯤꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯛꯄꯒꯨꯝꯅ ꯑꯩꯒꯤ ꯐꯃꯨꯡ ꯑꯁꯤ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯍꯥꯏꯕ ꯃꯈꯣꯜ ꯑꯃ ꯊꯣꯔꯛꯏ꯫ ꯑꯩ ꯍꯟꯗꯛꯇꯤ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯃꯥꯏ ꯑꯁꯤ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕꯁꯨ ꯉꯝꯃꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯃꯤ ꯑꯃ ꯐꯝꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 5ꯃꯨꯛꯅꯤ꯫ ꯐꯝꯂꯤꯕ ꯃꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯧꯒꯠꯈꯤꯕꯒꯨꯝ, ꯐꯃꯨꯡ ꯑꯁꯤ ꯏꯌꯥꯡ ꯌꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯒ꯭ꯌꯥꯁ ꯐ꯭ꯔꯦꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯩꯈꯦꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯁꯠ ꯑꯣꯛꯊꯣꯛꯆꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯤꯕ ꯈꯔꯗꯤ ꯐꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯡ 4ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯅꯨꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯟꯇ ꯍꯜꯂꯛꯏ꯫ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯈꯤꯕ ꯄꯥꯎ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ, ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯍꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯅꯪ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗꯁꯨ ꯑꯩ ꯏꯇꯣꯝꯗ ꯑꯗꯨꯝ ꯂꯩꯍꯧꯔꯤꯗꯨꯅꯤ, ꯑꯩꯗꯤ ꯀꯔꯤꯁꯨ ꯊꯦꯡꯅꯗꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯊꯣꯏꯅꯨꯅ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯃꯥꯅ ꯊꯣꯡꯕꯤꯔꯛꯑꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥꯒ ꯉꯝꯗꯕꯒ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯒ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯅ ꯌꯩꯗꯨꯅ ꯂꯩꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯄꯅꯤ꯫ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯩꯒꯤ ꯀꯣꯛꯂꯣꯝꯗꯒꯤ ꯇꯥꯔꯛꯄꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯛ ꯀꯣꯛ ꯌꯩꯔꯤꯕ ꯑꯗꯨꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯦꯀꯦꯟ ꯈꯔ ꯀꯥꯟꯅꯔꯒ ꯑꯗꯨꯝ ꯌꯩꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯦ ꯀꯤꯕꯅꯁꯨ ꯂꯣꯏꯔꯛꯑꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯥꯗꯤ ꯀꯔꯤꯁꯨ ꯇꯥꯗꯕ ꯃꯥꯜꯂꯤ꯫ ꯊꯣꯏꯅꯨꯁꯦ ꯇꯨꯝꯈꯤꯕꯗꯒꯤ ꯊꯣꯏꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯒꯟꯗꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯍꯧꯗꯣꯛꯄꯁꯨ ꯇꯜꯂꯕꯅꯤ꯫ ꯁꯨꯝ ꯀꯣꯛ ꯀꯣꯛ ꯂꯦꯞꯇꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩꯁꯨ ꯑꯍꯝ ꯑꯍꯥ ꯍꯥꯏꯗꯅ ꯈꯧꯗꯦꯝꯃꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯈꯧꯗꯦꯝꯕ ꯑꯁꯤꯗ ꯀꯣꯛ ꯀꯣꯛ ꯇꯧꯔꯝꯕꯗꯨ ꯑꯃꯨꯛ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯏꯆꯤꯛ ꯆꯤꯛꯅ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯐꯃꯨꯡ ꯃꯈꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯨꯝ, ꯒꯣꯔꯣ ꯒꯣꯔꯣ ꯍꯥꯏꯗꯅ ꯈꯣꯠꯄꯒꯨꯝ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩ ꯍꯟꯗꯛꯇꯤ ꯂꯋꯥꯏ ꯂꯨꯇꯣꯜ ꯑꯁꯤ ꯆꯞ ꯍꯦꯛ ꯌꯨꯡꯉꯤ꯫ ꯍꯟꯗꯛꯇꯤ ꯑꯩ ꯀꯤꯕꯗꯁꯨ ꯂꯣꯏꯔꯛꯑꯝꯃꯤ꯫ ꯁꯨꯝ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯄꯗꯨꯁꯨ ꯂꯦꯞꯇꯕꯗꯒꯤ ꯑꯩꯅ ꯐꯃꯨꯡ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯇꯨꯝꯅ ꯇꯨꯝꯅ ꯗꯣꯡ ꯂꯥꯎꯅ ꯁꯨꯔꯛꯑꯝꯃꯤ꯫ ꯈꯨꯠꯅ ꯁꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯝꯕꯗꯨ ꯑꯃꯨꯛ ꯆꯞ ꯍꯦꯛ ꯂꯦꯞꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯩ ꯇꯨꯝꯍꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯂꯥꯏꯒꯤ ꯏꯁꯩ ꯑꯃ ꯊꯥꯗꯨꯅ ꯊꯝꯃꯝꯃꯒ ꯑꯩꯁꯦ ꯇꯨꯝꯕ ꯑꯗꯨꯝ ꯊꯦꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯍꯧꯖꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯏꯆꯦꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯔꯦꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯏꯆꯦ ꯂꯥꯛꯄ ꯑꯗꯨ ꯐꯥꯎꯕ ꯑꯩꯁꯦ ꯐꯃꯨꯡꯗꯒꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ꯫ ꯉꯔꯥꯡ ꯊꯦꯡꯅ ꯇꯨꯝꯈꯤꯕꯒꯤꯔꯁꯨ ꯈꯪꯗꯦ, ꯀꯣꯛꯁꯦ ꯍꯥꯏꯒꯠꯄ ꯌꯥꯗꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯏꯆꯦꯅ ꯂꯥꯛꯄꯗ ꯊꯣꯏꯅꯨꯗꯣ ꯒꯦꯠꯇ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏ꯫ ꯏꯆꯦꯅ ꯀꯧꯔꯨꯕꯗ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤ ꯍꯥꯏ꯫ ꯏꯆꯦꯅꯁꯨ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ꯫ ꯑꯩꯅꯁꯨ ꯇꯧꯕꯅꯤ ꯏꯆꯦ, ꯍꯥꯟꯅꯒ ꯁꯨꯃꯥꯟ ꯍꯦꯛ ꯃꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯏꯆꯦꯒ ꯏꯕꯥꯅꯤꯁꯤ ꯌꯨꯝꯗ ꯄꯨꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯟꯅ ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯨꯝ ꯋꯥꯔꯤ ꯇꯝꯃꯨꯕꯗ ꯏꯆꯦꯅ "ꯑꯗꯨꯗꯤ ꯐꯃꯨꯡ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯏꯒꯠꯂꯒ ꯌꯦꯡꯁꯤ." ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯏꯆꯦꯒ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯑꯩꯅ ꯇꯨꯝꯃꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯣꯝꯄꯥꯛꯅ ꯆꯤꯡꯕꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯣꯛ ꯃꯌꯥ ꯊꯪꯕ ꯃꯣꯝꯄꯥꯛ ꯃꯈꯥ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯦꯔꯪ ꯑꯃꯨꯕ ꯃꯆꯦꯠ ꯑꯃꯅ ꯌꯣꯝꯕ ꯅꯨꯡ ꯃꯇꯨꯡꯒꯨꯝꯅ ꯇꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯆꯦꯅꯁꯨ "ꯏꯅꯥꯎ ꯑꯁꯤꯕꯨ ꯅꯪꯅ ꯊꯝꯃꯤꯔꯣ?" ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ "ꯏꯆꯦ, ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯊꯝꯗꯦ. ꯅꯍꯥꯟꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯊꯥꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯃꯣꯝꯄꯥꯛ ꯑꯁꯤ ꯑꯁꯨꯝꯅ ꯑꯃꯨꯛꯐꯥꯎ ꯍꯥꯏꯒꯠꯇ꯭ꯔꯤ." ꯏꯆꯦꯅꯁꯨ "ꯏꯅꯥꯎꯁꯤꯗꯤ ꯁꯨꯝꯆꯤꯠꯅ ꯇꯧꯔꯒ ꯄꯣꯂꯤꯊꯤꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯁꯤ, ꯑꯗꯨꯒ ꯌꯨꯝꯗ ꯄꯨꯔꯒ ꯏꯅꯦ ꯁꯈꯤꯗ ꯌꯦꯡꯍꯜꯂꯁꯤ." ꯑꯩꯅꯁꯨ "ꯀꯔꯤꯒꯤꯅꯣ ꯏꯆꯦ?" ꯍꯪꯉꯤ꯫ ꯏꯆꯦꯅꯁꯨ "ꯏꯅꯥꯎ, ꯌꯥꯝꯅ ꯍꯪꯉꯅꯨ, ꯏꯆꯦꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ. ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ." ꯑꯁꯨꯝꯅ ꯏꯆꯦꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯝꯃꯤꯕ ꯄꯣꯠ ꯑꯗꯨ ꯁꯨꯝꯆꯤꯠꯅ ꯄꯣꯂꯤꯊꯤꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯏꯆꯦꯒ ꯂꯣꯏꯅꯅ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯩꯅ ꯌꯨꯝ ꯌꯧꯕꯗ ꯏꯃꯥꯗꯤ ꯑꯩ ꯎꯕꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫
ꯏꯁ ꯏꯕꯦꯝꯃ ꯅꯪꯗꯤ ꯂꯣꯏꯔꯦꯗꯅ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯆꯥꯗꯕꯣ ꯍꯥꯏꯗꯅ ꯏꯃꯥꯁꯦ ꯀꯞꯄꯨ ꯀꯞꯂꯛꯏ ꯁꯤꯅꯁꯨ ꯏꯃꯥꯗ ꯄꯥꯎ ꯂꯣꯏꯅ ꯇꯝꯗꯨꯅ ꯏꯅꯦ ꯁꯈꯤ ꯍꯣꯏꯗ ꯑꯩꯈꯣꯏꯁꯤ ꯑꯩꯒꯤ ꯃꯣꯛꯄꯥꯛ ꯃꯈꯥꯗꯒꯤ ꯐꯪꯈꯤꯕ ꯄꯣꯠ ꯆꯩ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯛꯑꯝꯃꯤ ꯏꯅꯦ ꯁꯈꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯈꯪ ꯍꯩꯔꯕ ꯑꯔꯤꯕꯤ ꯃꯥꯏꯕꯤꯅꯤ ꯏꯅꯦ ꯁꯈꯤꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯑꯗꯨꯁꯨ ꯑꯩꯕꯨꯁꯨ ꯌꯦꯡꯉꯕ ꯃꯇꯨꯡ ꯀꯣꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯅꯪꯒ ꯂꯣꯏꯅ ꯇꯤꯟꯅꯕꯤ ꯅꯃꯥꯟꯅꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯋꯥꯍꯧꯗꯒꯤ ꯅꯪꯉꯣꯟꯗ ꯇꯝꯅꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯑꯁꯅꯨ ꯍꯥꯏꯗꯅ ꯄꯣꯠꯁꯦꯝ ꯑꯁꯤ ꯇꯧꯔꯛꯄꯅꯤ ꯅꯪꯒꯤ ꯅꯁꯥꯗꯁꯨ ꯄꯣꯠꯁꯦꯝ ꯑꯁꯤ ꯆꯥꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯅꯁꯨ ꯏꯆꯦ ꯁꯈꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯥꯒꯤꯁꯤꯕꯨ ꯂꯧꯊꯣꯛꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯪꯉꯛꯑꯝꯃꯤ ꯏꯅꯦ ꯁꯈꯤꯅꯁꯨ ꯌꯥꯅꯤ ꯌꯥꯅꯤ ꯑꯩ ꯇꯧꯕꯤꯒꯦ ꯍꯥꯏꯗꯅ ꯏꯅꯦ ꯁꯈꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯒꯤ ꯂꯩꯕꯥꯛ ꯈꯔ ꯄꯨꯔꯒ ꯏꯅꯦ ꯁꯈꯤꯗ ꯄꯤꯔꯛꯑꯝꯃꯤ ꯏꯅꯦ ꯁꯈꯤꯅ ꯂꯩꯕꯥꯛ ꯑꯗꯨ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯍꯥꯞꯂꯒ ꯂꯩꯕꯥꯛꯇꯣ ꯇꯣꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯐꯖꯅ ꯃꯇꯨꯝ ꯇꯥꯔꯒ ꯑꯩꯒꯤ ꯉꯛ ꯑꯁꯤꯗꯒꯤ ꯈꯣꯏꯗꯧ ꯐꯥꯎꯕ ꯍꯟꯅ ꯍꯟꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯅꯥꯜꯂꯛꯑꯝꯃꯤ ꯁꯨꯝꯅ ꯅꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯇꯨꯝ ꯑꯗꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯁꯨꯝꯆꯤꯠ ꯃꯇꯦꯛ ꯑꯃ ꯃꯩꯇꯥꯟ ꯃꯆꯦꯠ ꯑꯃꯒ ꯑꯗꯨꯒ ꯁꯝ ꯃꯄꯨꯟ ꯃꯆꯥ ꯑꯃꯒ ꯌꯥꯎꯗꯨꯅ ꯂꯩꯔꯛꯑꯝꯃꯤ ꯏꯅꯦ ꯁꯈꯤꯅ ꯍꯥꯏꯕꯗ ꯑꯩꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤꯕꯁꯤ ꯃꯗꯨꯅꯅꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯏꯅꯦ ꯁꯈꯤꯅ ꯂꯥꯏ ꯅꯤꯡꯊꯤꯖꯅ ꯈꯨꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯏ ꯍꯥꯟꯅ ꯏꯁꯥꯗ ꯄꯨꯛꯁꯣꯛꯇ ꯆꯣꯛꯊꯔꯝꯕ ꯇꯧꯔꯝꯕꯗꯨꯁꯨ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯀꯟꯈꯠꯂꯛꯏ ꯑꯩꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯔꯦꯟ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯗꯣꯛꯇꯨꯅ ꯑꯩꯒꯤ ꯀꯣꯂꯦꯖꯇꯣ ꯃꯈꯥ ꯆꯠꯊꯔꯛꯑꯝꯃꯤ ꯊꯣꯏꯅꯨꯗꯨ ꯔꯦꯟꯇ ꯑꯗꯨꯝ ꯂꯩꯍꯧꯔꯤ ꯀꯣꯂꯦꯖꯇꯁꯨ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯄꯨꯟꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯁꯣꯅꯤꯁꯦ ꯂꯝꯕꯦꯟꯗ ꯊꯦꯡꯅꯩ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯊꯣꯃꯥꯁꯇ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗ ꯄꯥꯎ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯅꯤꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ ꯃꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯊꯣꯏꯅꯨꯅ ꯇꯧꯔꯛꯈꯤꯕꯗꯨ ꯃꯁꯤꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ